Kurumzari, ISTV Pauming Tabirupuna Putaram Noxari, Mariba Pausingda. Property amadi housing tax Konga Navala local body sing Namapumana Tabakta Haina Chief Minister of Bobina Kongdokre. Amadi Assembly the past of Kiba Yelhomi Kanaba Billahumaduda, Mui Karana and Wafam Haptin Duna Irang South Ponari Heidi. Pau Sandong Pizari. Resource Lazadaba Oibana local body sing Mapangal Kankat Hanabu Honabada Kudong Zadaba Kaya Mayok Naribasi Koknanaba property tax amadi housing tax Mapung Fana Komgat Nabalariba local body singna Asoba Taudang Lahoning Haina Chief Minister Okram Ibobina Ngasi City Convention the Pangtokiba Tauram Amada Fondokre. Manipur Urban Development Agency Mudana Sinduna Pangtokiba State Level Consultative Workshop on Municipal Resource Mobilization, Implementation of Swasth Bharat Mission Urban Amasung Nation Urban Livelihood Mission Gi Thauram Duda Chief Minister na Makhatara Duna Municipal Council Amasung Corporation Singna Notification Thoktuna Thabak Paikhat Kadabani Democracy Satpalaibakta Local Body Singi Chauraba Thaudang Lei Sarkar Gi Maikaidagi Local Body Sing Hen Nama Pangal Kankhatnaba Yamna Kanna Honari Resource Mobilization Taunanaba Lokalakpa Thabak Singda Sarkar Nama Pungfana Mateng Pangani Cabinet na ayaba pikraba tax komgat kadaba sing athuba matamda notification thoktuna thabak oina paikhatnaba municipal council amadi corporation sing na hotnagadabani haiki Khaimun bazar sida akoi district tagi sing dagi thobal dagi Bishnupuri laiba mayam se Imphal municipality gi laiba skeleton staff khar leib se machine loina singtokpa haibasidi Singdokpa Haibisidi, Masidi Yamna Wagani, even employee machine Huzik Laiki, Sama Chatruk Lissing Henkel Agasu, La even no the La even me lissing Tarasi. Taratigi Tadan La even Mayam Manam Sing Yon Bakangde, Amakangde, Dukanda, Laiba, Mayam Pose, Yoliba, Mayam Singsi, what Ama TV Kangde, Amakangde, Lotoga, Cartundo, my pot yon Gregata Lang Tarapokotra Mayam Singsi. Lairiba municipality bylaw sing mayam asina phajana properly enforced tawdna tarugadi no issue hundar ko yaroi nang property tax pibra nang hundar is kanana collection tawni haibna jingbse wadi waro biroi Imphal bazar manung maru oibse masi Thangan bazar Pauna bazar se it is only just one street Thauramga Mari Lainana Mudagi Secretary Git Kumarna Pangthokliba Workshop Asina Tara Mari Suba Finance Commission Gi Makhada Pitharakliba Senpham Sing Asi Karama Mawngda Sizinaduna Hena Phaba Oihannaba Amasung Tara Humde Suba Finance Commission Ga Khenariba Sing Adu Khangminanabani Haiki Advisor to Government of Manipur RK Nimaina Mipham Asina Urban Area Singda Darkar Oiriba Aduga Sarkar Gi Maikaidegi Pigadoriba Khudong Chaba Asiga Chanabra Haibadu Khangnanabaga Loinana State Finance Commission Kadai Fawa Kanaba Pibagi Haibadu Mayek Sengna Khangangani Haiki Ngasigi Thauramadu Mahutki Secretary RK Dinesh Nagar Panchayat Municipal Corporation Municipal Council Gi Chairperson Vice Chairperson Amadi Councillor Yaungna Miyoi Kana Saruk Yaki Handak Sat Kiba August ki Tang Kuntra Mathoida Assembly the passed Kiba the Protection of Manipur People's Bill 2015 the Manipur Land Revenue and Land Reforms 7 Amendment Bill 2015 Amadi the Manipur Sovereign Establishment 2nd Amendment Bill 2015 Hai Riba Yelhomi Kannaba Billahu Masigi Mayokta Manipur gi Mafam Kharada Khongjang Jangsin Nariba Asida Inot Hapaga Loinana Miyoi Kaya Bulana Lamjing Naba Billahu Masida Yaudaba Wahaising Miyoi Kharana Hapjinduna Irang Sagana Buhotnare Haina ISTV News na Phangwa Pawman Hairi Past Kiba Billahu Masigi Matangda Wakal Taminanaba Ching Istilinau Kharaga Bill Lasi Yangminaba Matamda Chingi Mafam Kharada Pangliba Bill Copy Aduda Yauriba Wahaiwata Singda Khenaba Amadi Past Kiba Bill Aduda Yaudaba Wahaising Hapjin Bayauri Haina Makoina Khangalamani Hairi Oirakliwa Piba Masida Marilainaba Singna Yangsin Hanning Bagaloinana Miyoi Kharana Miyambu Lana Lamjing Nabagi Tabaksa Taribasi Ting Hanningi Haina, Chingi Istilinau Sing Aduna, Fongdoklam Lehairi, Hauzik Fawbagi Oina, Ahenba Wahaiwata, Hapsilli Hairiba, Asida Kari Kari Wahi, Hapsilli Bano, Haibadi Chapchana, Kangalapa Laitri, Amaromda, Hauzik Bill Humasigi, Mayokta, Mapam Karada, Makatana Kongjang Jangsin Baleptri. Communal Oiba Wangangba MP, Tangso by Tepam Tadokadabani Haina, National Identity Protection Committee Nipkona demand Tauri.
ngasi Kaisampata leba NIPCO gi office ta pangthokpa paugi mifam amada Vice President O Premjitna chahi lising ani hena chingmi tami nungsinana leirakpa lamdam asida haujik furup khudingi linkhalakliba lalholupsing asina Manipur gi apunbagi saktam thugaina bu hotnarakliba silaibak thibani NIPCO gi oinadi Manipur gi apunbagi saktam kaihandanaba achetpa phirep lei MP Thangso Vaitena phongdokhibu wafam mahakna tasengna phongdokhiba leitrabadi paukje adugi mathakta ain gi oiba chap chaba thabak lokhatkadabani haiki President Medun Maringna Fungdokibada, Handak Assembly the pass Taukiba Billahu Maduda, Chingmi Singi interest so Pawafam Amata Yaude, Karigumba interest so E Haina, Kanbata Rabadi, Point Adu Chapchana Haibirau, Semdok Minanaba Tanza Lominasi, Manipur Tugainaba MP Thangso Baitena Fungdokibu Wafamasi, Communal Oiba Wafamni, Mahak Nipkogi Oinadi, Matiksa Daba MP ni Haina Lobagalina, MP Dagi resign Taugadabani, Karigumba Mahakna Fungdok Lamdaba Tarabadi, Miam Kangna, Aingi Oiba Chapchaba Lokhatnaba Hotnagadabani Haiki MP Thangso Baitena Union Territory Ani Tongna Kadok Payai Haina Media da Hadokibadu Mahak Communal Naiba Amasung Hu Amatagi Wakalon Kanba MP Amani Habisi Paningi Mahana Media da Semba Haidabatara di Madugi Group Bado Singdoku Habisu Makatana Panjaningi, Dona Mahak, Matik Chadab MP Amani, Adoga Mahaki Pamat Aduda Resign to have the say in Tanjaningi. Amoromda Manipur Bu territory ani thokna khaidokadaban haibawa famasi haikibalati haina outer gi MP Thangso Vaitena ngarang Delhi dagi Imphal da thoraklaba matungda paummisingda sengdokhrabani Communist Party of India Marxist Manipur State Committee na Sinduna Party sigi Paungna Bazar da laiba auditorium da ngarang ahum suba Soyam Satradhari Memorial Lecture pangthokre hairi Ariba matamgi voma mayauna hand grenade mari ngasi ayuk pung taruk lom tabada Sekmai Police Station gi manung sanba Nilakuthi Food Processing Industry gi jangpham suspension bridge maya dagi nifumanga suba Assam Rifles ki ROP kangbu amana fangkre thodok thokpham da Manipur Police amadi AR gi vom expert kangbu laktuna yengsin baga loinana ariba bom adu khongampat golai da pokhai hanna bo hotnabada Manipur Police ki bomb expert kangbu na khudong tiba thokpa yabana mafam chaba amada pokhai hanna ba haibadagi lokhatki hand grenade mari adudi ariba bom adu lairamba thengnabadagi makhatana thijinbada thengnarakibani amaromda vom leire haibadagi National Highway lambi pung amarom hena thingduna salhankide Ministry of Heavy Industry and Public Enterprises Government of India gi Department of Public Enterprises ki Secretary Amaising Luikhamna ngarang Kangpokpi town gi fibam yengsinkre Kongsat aduda Senapati gi DC Jacinta Lazarus Kuki in P Sadar Hills KSO Sadar Hills na singwa organization kaya gi miyoi singthu yengsinba aduda sarukyaki agriculture market asi chingi lamda yamna tangai fadaba ama oi haina Amaising Luikhamna phongdoki Khongsang dagi Tamenglong taba kilometer nifurom sangba lambi asi state PWD amadi BRO na thoksa dabadagi nongmonomogi fibam soksilakli lambi asi da chaliba miyoi kayana khudongsa daba kaya mayoknari ngarang Joint Forum for Transport Welfare Association Tamenglong amadi Chairman Association Tamenglong na media gi miyoi singaloine na chatuna lambi gi fibam yengsinkre September gi tang 18 fawbugi manungda lambi asi double lane oina semnanaba thabak paikhatrabadi National Highway contractor yauna matam kaktana jinbagi thabak satharagani hairi District Administration Tamenglong amadi local MLA na midyeng sangbidaba adu pendaba phongdorakli Sawamungda laiba Biramangol College ki mahairoi singna makhoigi wakat tabidaba bu yaningdaba phongdoktuna ngasi Education Yugi Office ta thomjinduna office mamangda khongjang jangsinkre college asigi Students Union gi General Secretary Laisram Dhaneswari na phongdorakpada college asi mapu pandabaga chapmanare principal hapnana badabi tawrakhiba adu hauzik fawa thabakta onthokri governing body mathau tawhandana thamli college asigi Students Union na changsilba khongjang dabi phangdriba fawa changsingani haiki Demand as ngasi pidabni demand as ek pidri phawa khoi ngasi akhoi phami ba si akhoi suliang oi akhoi ngasi adum demand phangri ba akhoi phamgani edit college bu aduki mati hanthana khamba amadi edit college bu akhoi gi atombi masa dona yam hanthana khambi ba se ngasi gi government se akhoi yajaning de soi chhatra gi punchi kangadabani edit college gi chhatra su chhatrani edit college bu hanthana khamba edit college bu su yam hanthana yeng bi ba edit college gi mai kai de gi akhoi irang ama lakani haina thajai maram aduna
ब्रिमोन कॉलेज के छात्र बुक कन्बियो अखोई छात्र की पुंसी कन्बियो अखोई की प्रिंसिपल थम्बियो इलेक्शन लोइख्रबा जीबी अप्रूव होहनबियो अमदी जीबी अदु सेम्बियो सेमिदुना छात्र की पुंसी कन्बिदुना ब्रिमोन कॉलेज बुक कन्बियो हाइना अखोई ब्रिमोन कॉलेज के छात्र की माइकेदिगी हाइजरी थांगसो बाइतेगी वाफम चयोलमगी मनुंगदा एफिडेविट का लोइनना सेंगदोकदबनी हाइना जनता दल यूनाइटेड मणिपुर न डिमांड तौख्रे ngasi बाबूपरादा लेबा पार्टी असिगी ऑफिस दा पांगथोखिबा पाउगी मिफम अमदा प्रेसिडेंट एम तोम्बिना मणिपुर बु यूनियन टेरिटोरी अनि थोकना खाइदोकदबनी हाइबो वाफम अदु आउटर गी एमपी थांगसो बाइते मसाना नुपा थोकना हाइख्रगना हाइगदबनी हाइद्रगना हाइदे हाइना एफिडेविट का लोइनना सेंगदोकदबनी करिगुंबा हाइरम बथोकलबदी खुदकता एमपी ओइबदगी रिजाइन तौगदबनी हाइखि एम तोम्बिना मखाताना ILP चना हन्नबा बिल अहुम पास तौखिबगी मतंगदा एक्स एमपी किम गांगतेना चिंगमी सिंह तानारमदे हाइखिबो वाफम अदु अरानबनी सीएम की कॉन्फ्रेंस हॉल दा ऑल पॉलिटिकल पार्टी की मिफम पांगथोकपदा मिनिस्टर फ्रांसिस नाजोकपा फुंगजाथांग तोनसिंग अमदी एमपी थांगसो वाइतेना सिंगबा मियोइसिंगी मोट लौखि मदुदा मखोइगी माइकैदगी अयतपा वाफम फोंदोकपा लैखिदे असेंबली दसु हानगी चीफ मिनिस्टर रिसांग कैसिंग RK Dorendro amadi Radha Binod Koizam na singwagi mot bill pass tawjingaida lawki Jingi lusing basing tanaram de haibasi khangdabadagi haiba mali Kim Gangtena khangdrabadi Janata Dal United laglaga tanaraba yagani haibaga loinana bill ahumasi pass tawnaba all political party gi mihut singna Manipur gi governor da natana center da chattuna taksinaba party asina sem sadana lei haiki aduga karigumba magi voice record ta karigumba Manipur se ani khaidoga administration torga problem solve tawni haiba lerma targadi ma khudak resignation tawgadabni aduga lerma targadi press na lanba court tawda lanbu onba targadi madai du press ka maga mabani oiba subject ojarasano hojik miyam na hangi wangde ma hai na traga haide sigi wani hai na traga haide bese affidavit farm tawdo maduna yamna reasonable loiba miyamgi thajaba yaba pot oigani Manipur da lairiba primary agricultural credit cooperative society sani yankhai humdoida sarkar na mityang sangbirabadi chathok ningthi jana hengar hanba ngamgani haina Manipur state cooperative union gi chief executive officer waining themana fongdorakli wafamasi ngasi MSCU na sinduna GM hall da pangthokiba cooperative na anisuba green revolution porakpa ngamgani haiba nongmagi oiba state thaki seminar hogdokpagi thoram da fongdokibani thoram aduda cooperative society gi registrar Dr. Harmit Sinha Pahuja MSCU की President L. Tom Pisak amasung Cooperative Societies की Deputy Registrar NG Thabana maroi pamiyo singwena saruyaki Thauramga mari leinana ningthembana makhatana haikibada lawu singubaga mari leinaba Cooperative Society ayamba midyeng sangba watpana thabak phajana tawba ngamdri makhoida sel phajana thada duna hingal halabadi lawu singubagi pothok hengal hanba ngamgani haiki tax haidana primary agriculture and credit cooperative society hai kong kadang ta gram level sing par chen batung le ni Manipur more than 253 layer was is the tax I am sing sita pashaning tin thada vidana government bajan miyang sangbi dana or payang bidana to targadi par cooperative society sing ase ningtina sabat ngani Ningthi jana kuchukhulagi khudong chaba lairaba multi speciality dental clinic ama oiraba Apex dental clinic ngasi IGR South ki Brigadier Sunil Kumar na sangakre ya school janmasthan da nongna hangdokiba clinic asigi proprietor Dr. Major T Samanandana clinic asida maru oiba anauba technology single loinana root canal treatment orthodontist ki khudong chaba kaya phanghalagani masiga loinana journalist union singi damak yagi khudong chadaba leiba singna ataba mamalda layeng bagi khudong Peacemaker Artist Association na naung nasanagadaba manaubi MM na iba amadi Yumnam Rajendra na direction piba lila sana khongnangi yaifa thawni thawram ngasi bama lekai mange makhongda leiba hawizam okendro gi yumda pangthokre ngasi gi thawram adu Del Repertory Theatre ki director P Khogen Sumang Lila Council gi president M Purnimasi amadi filmmaker Dr. Makhomani Mongsabana Singmana athoiba mithunglen oina saruk yakhi Aroibada maroiba pau amukhana property amadi housing tax khomkanaba leiriba local body singna mapung phana thabak tawhaningi haina chief minister of Bobina phongdokre amadi assembly da pass tawkiba yelhomi kannaba bill ahum aduda miyoi kharana henba wafam haptinduna irang tawthokna bukana hairi bideng tabir kunang bo amukhana khumjari